ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯥꯡꯁꯨ ꯄꯨꯒꯥꯏꯅ ꯁꯥꯠꯂꯛꯂꯤ, ꯂꯩꯅꯝ ꯇꯥꯕꯗ ꯈꯣꯏꯃꯨ ꯀꯌꯥꯁꯨ ꯂꯩꯍꯤ ꯁꯨꯞꯀꯗꯧꯒꯤ ꯄꯥꯏꯅꯔꯛꯂꯤ꯫ ꯃꯍꯨ ꯄꯨꯕ ꯈꯣꯏꯃꯨ ꯀꯌꯥꯗꯒꯤ ꯃꯥꯒꯤ ꯂꯩꯍꯤꯕꯨ ꯁꯨꯈꯤꯗꯅꯕ ꯍꯥꯏꯗꯅ ꯂꯩꯔꯥꯡ ꯂꯩꯇꯥꯁꯤꯡꯗꯨꯅ ꯈꯨꯝꯖꯤꯟꯖꯔꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯤꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯁꯅꯥꯔꯩꯗꯨ ꯃꯀꯣꯛꯇ ꯁꯝ ꯄꯨꯗꯨꯅ ꯁꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯇꯥ ꯂꯤꯂꯤꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯌꯥ, ꯉꯁꯤꯗꯤ ꯏꯇꯥ ꯁꯅꯥꯔꯩꯅ ꯁꯨꯝ ꯍꯥꯜꯂꯝꯃꯦ, ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯦꯡꯄ ꯑꯩꯁꯦ꯫ ꯁꯅꯥꯔꯩꯅ: ꯌꯥꯍꯧ ꯊꯦꯡꯕꯤ, ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯦ, ꯇꯨꯝ ꯉꯥꯏꯕꯗ ꯅꯪꯗꯤ ꯂꯥꯛꯇꯕꯅꯦ, ꯑꯩꯁꯨ ꯏꯊꯟꯇ ꯄꯥꯝ ꯌꯥꯟꯕ ꯆꯠꯂꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯉꯜꯂꯒꯦ ꯑꯩꯁꯨ, ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯁꯨ ꯄꯥꯝ ꯌꯥꯟꯕ ꯆꯠꯂꯔꯣꯏ, ꯇꯜꯂꯦꯕ꯫ ꯅꯪꯅ ꯌꯨꯝꯗ ꯆꯠꯂꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ, ꯑꯩ ꯊꯤꯟꯕꯤꯒꯦ꯫ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯑꯌꯥ, ꯂꯤꯂꯤ ꯆꯤꯡꯒꯅꯣ, ꯇꯨꯒꯅꯤꯌꯦ꯫ ꯑꯁꯤ ꯌꯧꯔꯗꯤ ꯇꯨꯔꯔꯣꯏ, ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯕ꯭ꯔꯥ? ꯀ꯭ꯔꯤ ꯄꯥꯎꯔꯣ? ꯑꯩꯗꯤ ꯇꯥꯗꯦꯕꯣ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤꯅꯦ, ꯏꯁꯤꯡ ꯇꯨꯡꯅꯕ ꯑꯆꯧꯕꯗꯣ ꯑꯗꯨꯗꯣ ꯁꯥꯕꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤꯅꯦ, ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯥꯗ ꯈꯨꯟꯖꯤꯟꯗ ꯑꯣꯛꯄ ꯆꯠꯀꯅꯤꯌꯦ꯫ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ? ꯑꯁ, ꯑꯄꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯏꯃꯥꯇꯣꯟꯁꯨ ꯃꯆꯥ ꯄꯤꯛꯄꯗꯣ ꯁꯦꯟꯅꯔꯒ ꯂꯩꯈꯤꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ꯫ ꯑꯄꯥꯗ ꯁꯨꯝ ꯍꯥꯏ꯫ ꯇꯝꯗꯒꯤ ꯂꯥꯛꯀꯗꯣꯏꯅꯦ ꯃꯤꯗꯣ, ꯑꯗꯨꯅ ꯆꯠꯁꯦꯕ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯇꯝꯒꯤ ꯄꯥꯈꯪꯁꯨ ꯌꯧꯔꯛꯑꯗꯤ ꯅꯪꯒꯤ ꯑꯃ ꯐꯥꯍꯧꯕ ꯌꯥꯏꯗꯅ꯫ ꯀ꯭ꯔꯤꯒꯤ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯐꯥꯒꯦꯔꯣ? ꯄꯥꯈꯪ ꯑꯣꯏꯔꯝꯗꯅ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯂꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏꯀꯣ꯫ ꯑꯗꯨꯒꯤꯗꯤꯅꯦ ꯀ꯭ꯔꯤꯁꯨ ꯈꯟꯒꯅꯣ꯫ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯤꯀꯣ ꯃꯕꯨꯛꯇꯣ ꯀꯪꯕꯅꯦ, ꯑꯗꯨꯒ ꯄꯥꯈꯪꯗꯤꯀꯣ ꯃꯁꯥ ꯌꯥꯝ ꯐꯕꯅꯦ, ꯃꯕꯨꯛꯁꯨ ꯀꯪꯗꯕꯅꯦ꯫ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ, ꯀ꯭ꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯈꯪꯕꯗꯤ? ꯅꯪꯅꯀꯣ ꯃꯈꯣꯏ ꯇꯝꯒꯤ ꯆꯠꯅꯕꯤꯕꯨ ꯌꯥꯝ ꯄꯥꯝꯖꯕꯗꯣ, ꯃꯗꯨ ꯎꯕꯗ ꯑꯩꯁꯨ ꯊꯤꯒꯠꯂꯤꯅꯤ ꯀꯩꯅꯣ꯫ ꯃꯤꯡꯁꯨ ꯁꯅꯥꯔꯩ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯇꯝꯒꯤ ꯄꯥꯈꯪꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯁꯅꯥꯔꯩ ꯑꯣꯏꯅ ꯁꯠꯆꯧ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯔꯩ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯇꯥ ꯂꯤꯂꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯁꯅꯥꯔꯩꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯁꯥ ꯑꯀꯪꯕꯁꯤꯡꯗꯨ ꯐꯧꯗꯣꯛꯂꯤ꯫ ꯃꯃꯥꯇꯣꯟꯗꯨꯅ ꯃꯪꯒꯣꯟꯗ ꯃꯆꯥ ꯄꯤꯛꯄꯗꯨꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯤ꯫ ꯁꯅꯥꯔꯩꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯄꯥꯅ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯃꯃꯥꯇꯣꯟ ꯑꯁꯤꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥꯇꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯛꯆꯦꯜꯗꯤ ꯈꯔ ꯄꯤꯛꯏ꯫ ꯁꯅꯥꯔꯩꯒ ꯂꯤꯂꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ: ꯂꯤꯂꯤ, ꯅꯈꯣꯏꯗꯤ ꯈꯨꯟꯗꯒꯤ ꯃꯤ ꯑꯣꯛꯄ ꯆꯠꯂꯣꯏꯗ꯭ꯔꯣ? ꯂꯤꯂꯤꯅ: ꯑꯄꯥ, ꯆꯠꯀꯅꯤꯌꯦ, ꯑꯗꯨꯗ ꯏꯇꯥ ꯁꯅꯥꯔꯩꯁꯨ ꯌꯥꯎꯅꯕ ꯍꯥꯏꯕ꯫ ꯑꯗꯣ ꯑꯄꯥ, ꯍꯣꯔꯦꯟꯗꯤ ꯁꯅꯥꯔꯩꯕꯨ ꯊꯕꯛ ꯍꯥꯡꯍꯟꯕꯤꯌꯨꯀꯣ, ꯁꯣꯏꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯕꯅꯦ, ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯍꯧꯕ ꯂꯥꯛꯀꯦ, ꯆꯠꯂꯒꯦ꯫ ꯂꯤꯂꯤ, ꯆꯥꯛ ꯆꯥꯈꯤꯁꯦ꯫ ꯌꯥꯈ꯭ꯔꯦ, ꯌꯨꯝꯗ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ꯫ ꯑꯗꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕ꯭ꯔꯣ? ꯍꯪꯒꯥꯝ ꯊꯣꯡꯉꯦ, ꯁꯥ ꯑꯌꯥꯏꯕꯁꯨ ꯊꯥꯛꯑꯦ, ꯅꯪꯅ ꯄꯥꯝꯖꯕ ꯁꯟꯁꯥꯁꯤꯡꯁꯨ ꯌꯥꯎꯋꯦꯕ, ꯆꯥꯈꯤꯁꯦ꯫ ꯆꯠꯈ꯭ꯔꯅꯨ, ꯍꯣꯔꯦꯟ ꯅꯈꯣꯏꯗꯅ ꯆꯔꯥ ꯋꯥꯜꯂꯁꯦ꯫ ꯍꯣꯏꯅꯦ ꯂꯤꯂꯤ, ꯅꯇꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯣꯅꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯅ ꯆꯥꯊꯣꯛꯂꯤ, ꯃꯊꯟꯇ ꯉꯥꯏꯕꯅꯤ꯫ ꯆꯠꯂꯨ, ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯆꯪꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯇꯣꯟꯗꯨ ꯁꯅꯥꯔꯩ ꯍꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ: ꯃꯈꯣꯏ ꯑꯄꯥ, ꯁꯅꯥꯔꯩꯁꯦ ꯍꯣꯔꯦꯟ ꯈꯨꯟꯖꯤꯟꯗ ꯆꯠꯇꯅꯕ ꯈꯔ ꯍꯥꯏꯌꯨ꯫ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯊꯕꯛ ꯂꯣꯏꯅ ꯋꯥꯠꯂꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯃꯃꯥ, ꯉꯁꯤꯗꯤ ꯃꯇꯥꯁꯤꯡꯒ ꯆꯠꯆꯔꯁꯅꯨ꯫ ꯑꯉꯥꯡꯗꯣ ꯍꯥꯟꯅꯗꯧꯅ ꯀꯞꯄꯁꯨ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯅꯪꯅ ꯉꯝꯕ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯋꯣꯀꯣ, ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯆꯞ ꯃꯥꯟꯅꯖꯕ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ, ꯃꯆꯥ ꯄꯤꯛꯄꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯔꯤ ꯇꯧꯔꯦ ꯃꯃꯥ? ꯉꯥꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯒꯨꯝ ꯅꯌꯥꯗꯣ ꯀꯞ ꯀꯥꯔꯒ ꯋꯥ ꯉꯥꯡꯕꯗꯤ? ꯃꯌꯥ ꯌꯥꯝꯅ ꯀꯥꯔꯒ ꯇꯨꯃꯤꯟꯅ ꯉꯥꯡꯕꯁꯦ ꯊꯨꯅ ꯍꯟꯅꯨꯏ ꯍꯥꯏꯕꯅꯤꯀꯣ꯫ ꯌꯥꯈ꯭ꯔꯦ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯅꯪꯒꯤ ꯁꯥ ꯐꯧꯕꯗꯣ ꯑꯗꯨꯝ ꯐꯧꯕꯤꯌꯨ꯫
ꯑꯩꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯏꯆꯥ ꯊꯣꯏꯕ ꯂꯥꯛꯑꯣ ꯃꯃꯥꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝꯗꯣ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯎꯝꯂꯥꯡ ꯂꯥꯡꯏ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯏꯁꯤꯡ ꯌꯣꯛꯐꯝ ꯂꯩꯇꯕꯅ ꯑꯋꯥꯕ ꯊꯦꯡꯅꯕ ꯀꯌꯥꯗꯨ ꯀꯣꯛꯂꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯈꯣꯏꯕꯨ ꯑꯣꯛꯅꯕ ꯈꯨꯟꯖꯤꯟꯅ ꯂꯣꯏꯅ ꯂꯥꯛꯂꯒ ꯂꯩꯔꯤ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒꯁꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤ ꯑꯁꯨꯝ ꯉꯥꯏꯔꯛꯄꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗ ꯃꯈꯣꯏ ꯈꯔꯗꯨ ꯈꯥꯎ ꯅꯝꯕ ꯄꯨꯗꯨꯅ ꯆꯤꯡ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯏ ꯏꯕꯣꯍꯜꯅ ꯑꯁ ꯌꯥꯗ꯭ꯔꯦ ꯈꯣꯡꯒꯁꯦ ꯌꯥꯎꯔꯤꯕ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯔꯦꯝꯕꯗ ꯆꯤꯡꯗ ꯂꯪꯈꯩ ꯂꯥꯛꯄꯕꯨ ꯁꯤꯔꯍꯟꯕ ꯁꯣꯏꯔꯣꯏꯀꯣ ꯉꯥꯟꯕꯅ ꯂꯝꯗꯥꯁꯤꯒ ꯂꯝꯕꯤꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦ ꯀꯨꯗ꯭ꯔꯨꯛ ꯀꯗ꯭ꯔꯥ ꯈꯣꯡꯅ ꯆꯠꯂꯤꯔ ꯁꯒꯣꯜ ꯊꯧꯔꯤꯔ ꯋꯥꯈꯜ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯂꯦꯝꯊꯣꯛꯄ ꯅꯨꯄꯥꯁꯤꯅ ꯈꯧꯖꯥꯎ ꯄꯨꯍꯟꯗꯅ ꯈ꯭ꯋꯥꯡꯒꯁꯤ ꯇꯦꯛꯏ ꯏꯕꯣꯍꯜꯅ ꯍꯩ ꯉꯥꯟꯕ ꯄꯥꯈꯪꯅ ꯑꯗꯨ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯃꯥꯟꯅꯕ ꯄꯥꯔꯤ ꯍꯣꯏꯗꯧꯅ ꯂꯦꯝꯅ ꯆꯠꯂꯣ ꯍꯜ ꯑꯩꯈꯣꯏꯅ ꯏꯁꯧ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥ ꯅꯣꯏꯅ ꯁꯧ ꯂꯥꯎꯗꯅ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯄꯥꯔꯤ ꯍꯣꯏꯗꯤ ꯃꯁꯥ ꯐꯕꯅꯤꯅ ꯋꯥꯕ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯅꯤꯅ ꯋꯥꯔꯦ ꯇꯥꯏꯕꯨꯍꯜ ꯑꯥꯗ ꯈꯨꯜ ꯆꯪꯐꯝꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯒ ꯑꯃꯨꯛ ꯇꯥꯜꯂꯛꯇꯣꯏꯖꯥꯠꯂꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯛꯄꯒꯤ ꯂꯩꯔꯤꯕꯅꯤ ꯅꯣꯏꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤꯅ ꯈꯪꯂꯝꯃꯣꯏ ꯑꯩꯗꯤ ꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯄꯅꯤꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯣꯖꯥ ꯑꯣꯏꯕ ꯂꯥꯛꯄꯁꯤꯡꯁꯦ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯣꯛꯀꯅꯤ ꯃꯔꯨ ꯑꯣꯏꯅ ꯇꯝꯗꯒꯤ ꯂꯥꯛꯄꯁꯦ ꯃꯈꯣꯏꯅ ꯌꯥꯝ ꯍꯔꯥꯎꯖꯕꯅꯤ ꯑꯣ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯖꯥ ꯈꯜꯂꯨꯔꯦ ꯏꯇꯥꯎ ꯄꯥꯔꯤ ꯅꯪꯕꯨ ꯂꯝꯕꯤ ꯐꯠꯇꯕꯗ ꯂꯥꯛꯄꯗ ꯅꯔꯩꯒꯗꯣ ꯂꯣꯏ ꯆꯤꯛꯈꯥꯏꯈ꯭ꯔꯕꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ ꯋꯥ ꯉꯥꯡꯂꯒꯅ ꯍꯦꯟꯕꯅꯤ ꯋꯥꯕ ꯉꯁꯥꯏꯗꯒꯤ ꯅꯆꯤꯟꯗꯣ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯉꯥꯡꯉꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯪ ꯑꯃ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯔꯥꯏ ꯅꯈꯨꯠꯅ ꯄꯥꯔꯤ ꯈꯥꯎꯗꯣ ꯄꯤꯔꯣ ꯑꯩ ꯄꯥꯏꯒꯦ ꯏꯃꯥꯅ ꯉꯥꯔꯤ ꯍꯥꯄꯛꯈꯤꯕꯗꯣ ꯂꯣꯏꯅ ꯐꯗꯤ ꯁꯥꯔꯝꯃꯅꯤ ꯄꯥꯏꯗ ꯄꯥꯏꯖꯈ꯭ꯔꯣꯁꯦ ꯁꯛꯁꯤꯒ ꯏꯕꯣꯍꯜꯅ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯤꯒꯤ ꯃꯥꯡꯗ ꯈꯟꯅꯔꯛꯀꯅꯨꯀꯣ ꯍꯩ ꯉꯥꯟꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯍꯣꯏ ꯇꯥꯏꯕꯣꯍꯜ ꯃꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯃꯣꯏ ꯃꯥꯡꯗ ꯀꯃꯥꯏꯅ ꯏꯁꯧ ꯂꯥꯡꯉꯛꯇꯣꯏꯅꯣ ꯋꯥ ꯐꯥꯎꯕ ꯑꯩꯗꯤ ꯉꯥꯡꯉꯝꯃꯣꯏ ꯄꯥꯔꯤꯅ ꯌꯥꯔꯦ ꯁꯨꯝ ꯃꯈꯥ ꯇꯥ ꯂꯩꯔꯅꯨ ꯌꯥꯝ ꯄꯥꯝꯂꯒꯅ ꯑꯃ ꯍꯦꯛ ꯀꯣꯏꯒꯦ ꯍꯥꯏꯔꯒ ꯀꯣꯏꯔꯣ ꯀꯩꯅꯣ ꯀꯣ ꯍꯥꯏꯖꯤꯜꯂꯣ ꯇꯥꯏꯕꯣꯍꯜꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟ ꯏꯟꯅꯁꯤ ꯃꯈꯣꯏ ꯈꯔꯗꯨ ꯑꯍꯥꯟꯕ ꯆꯠꯄ ꯑꯣꯏꯕꯅ ꯏꯀꯣꯏ ꯏꯕꯣꯍꯜꯗꯤ ꯃꯃꯥꯡꯗꯁꯨ ꯂꯥꯛꯈ꯭ꯔꯕ ꯑꯣꯏꯕꯅ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ ꯄꯥꯔꯤ ꯑꯃꯗꯤ ꯉꯥꯟꯕꯅ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯅ ꯂꯥꯛꯏ ꯑꯇꯩ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯃꯈꯣꯏꯅ ꯃꯥꯡꯗ ꯆꯠꯂꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯏꯕꯣꯍꯜꯕꯨ ꯃꯁꯛ ꯈꯪꯕꯅ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯃꯇꯨꯡ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯂꯒ ꯄꯣꯊꯥꯍꯜꯂꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕ ꯁꯤꯜ ꯂꯥꯡꯏ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗꯅꯤ ꯁꯅꯥꯔꯩ ꯂꯤꯂꯤ ꯑꯃꯗꯤ ꯈꯨꯜꯒꯤ ꯃꯇꯥꯁꯤꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯐꯖꯅ ꯍꯥꯞꯂꯒ ꯁꯦꯝꯂꯤ ꯂꯤꯂꯤꯅ ꯏꯇꯥ ꯃꯌꯥꯝ ꯆꯥꯅꯕꯁꯤ ꯁꯅꯥꯔꯩꯗ ꯑꯣꯏꯅ ꯄꯨꯊꯣꯛꯍꯟꯈ꯭ꯔꯁꯤ ꯇꯝꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯅꯥꯔꯩꯅ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯁꯅꯨ ꯁꯅꯥꯔꯩꯅ ꯑꯁ ꯅꯈꯣꯏ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯤ ꯑꯩ ꯉꯝꯈ꯭ꯔꯔꯣꯏ ꯃꯇꯥ ꯑꯃꯅ ꯏꯁ ꯏꯀꯥꯏ ꯁꯦꯅꯔꯤꯁꯤ ꯌꯦꯡꯉꯨ ꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯅꯕꯁꯦ ꯃꯁꯛ ꯐꯖꯕꯗ ꯄꯤꯌꯨ ꯁꯤꯅ ꯑꯍꯜꯁꯤꯡꯅ ꯄꯤꯔꯒꯦ ꯂꯥꯎ ꯇꯣꯛꯑꯁꯤ ꯃꯇꯥꯁꯤꯡꯗꯨꯅ ꯅꯝꯗꯅ ꯆꯥꯅꯕꯗꯨ ꯄꯥꯏꯍꯜꯂꯒ ꯉꯥꯟꯕ ꯑꯃꯗꯤ ꯄꯥꯔꯤ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯍꯜꯂꯛꯏ ꯁꯅꯥꯔꯩꯁꯨ ꯇꯟꯅ ꯄꯥꯈꯪ ꯑꯅꯤꯗꯨꯗ ꯆꯥꯅꯕꯗꯨ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯉꯥꯟꯕꯅ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯃꯁꯛꯇꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯄꯥꯔꯤꯅ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯃꯇ ꯎꯕ ꯌꯥꯔꯨꯅꯨ ꯐꯖꯩ ꯈꯔ ꯍꯥꯏ ꯉꯥꯎꯏ ꯈꯔ ꯍꯥꯏ ꯅꯪꯅ ꯐꯖꯗꯕ ꯉꯥꯎꯗꯕ ꯅꯨꯄꯤꯁꯦ ꯂꯩꯔꯤꯕ꯭ꯔꯣ ꯑꯣꯏ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯩꯅꯤꯅꯦ ꯅꯪ ꯀꯩ ꯈꯪꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯟꯕ ꯅꯆꯤꯟꯗꯣ ꯉꯥꯛꯇ ꯂꯦꯞꯄꯣ ꯃꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯅ ꯋꯥ ꯉꯥꯡꯂꯛꯇꯧꯔꯦ ꯋꯥꯅꯦ ꯍꯣꯏ ꯀꯔꯤꯅꯣ ꯈꯨꯜꯂꯥꯛꯄꯅ ꯇꯤꯟ ꯄꯤꯔꯤꯕ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯁꯤ ꯇꯝꯒꯤ ꯏꯇꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯅꯈꯣꯏ ꯌꯥꯝꯅ ꯑꯣꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯣꯝ ꯃꯈꯥ ꯊꯪꯕꯗ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯅ ꯑꯩꯈꯣꯏ ꯂꯩꯍꯜꯂꯁꯤ ꯊꯕꯛ ꯃꯐꯝꯗꯨꯒꯁꯨ ꯅꯛꯅꯔꯦ ꯏꯇꯥꯎ ꯏꯕꯣꯍꯜ ꯀ꯭ꯔꯤ ꯀꯥꯏꯒꯦꯅꯦ ꯏꯕꯣꯍꯜꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯏꯇꯥꯎꯅ ꯁꯤꯟꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯖꯔꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯄꯨꯟꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ
ꯆꯥꯅꯕꯗꯣ ꯈꯨꯜꯒꯤ ꯂꯩꯁꯥꯁꯤꯡꯅ ꯄꯨꯍꯜꯂꯛꯀꯦ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯁꯥꯁꯤꯡꯕꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯅꯕꯨꯡꯁꯤꯡ ꯑꯃꯗꯤ ꯄꯥꯕꯨꯡꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯅꯈꯣꯏꯅ ꯄꯜꯂꯤ ꯂꯥꯏꯅ ꯈꯥꯏꯗꯣꯛꯅꯔꯒ ꯊꯤꯟꯕ ꯆꯠꯄꯤꯌꯨꯀꯣ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯖꯥꯎ ꯂꯩꯔꯤꯕ ꯗꯣꯝꯗ ꯏꯕꯣꯍꯜꯅ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯏ ꯌꯨꯝꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯈꯨꯜ ꯑꯗꯨ ꯂꯩꯔꯛꯄ ꯆꯌꯣꯜ ꯑꯅꯤꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯂꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯒꯁꯨ ꯃꯁꯛ ꯈꯪꯅꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏꯅ ꯁꯥ ꯇꯥꯜꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯅ ꯊꯤꯟꯕꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯃꯕꯨꯛ ꯃꯄꯥꯎ ꯆꯝꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯈꯥꯗ ꯏꯕꯣꯍꯜꯅ ꯂꯨꯆꯤꯡꯗꯨꯅ ꯊꯕꯛ ꯑꯗꯨꯁꯨ ꯐꯖꯅ ꯁꯨꯔꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯤꯂꯤꯒ ꯁꯅꯥꯔꯩꯒꯗꯨ ꯊꯕꯛ ꯁꯨꯔꯤꯕ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯏꯅꯦ ꯌꯦꯡꯉꯨꯅꯤ ꯏꯇꯥꯎ ꯄꯔꯤ ꯁꯅꯥꯔꯩꯁꯤ ꯌꯦꯡꯉꯨꯃꯤ ꯐꯖꯩꯀꯣ ꯁꯦ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯣꯏꯔꯁꯨ ꯃꯥꯗꯤ ꯁꯅꯥꯔꯩ ꯍꯥꯏꯅ ꯃꯤꯡꯁꯨ ꯊꯣꯜꯂꯤ ꯀꯥꯟꯅꯗꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯨꯝ ꯍꯟꯕꯗ ꯈꯥꯎ ꯃꯅꯨꯡꯗ ꯅꯝꯁꯤꯜꯂ ꯄꯨꯈ꯭ꯔꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯇꯥꯔꯒ ꯁꯥꯎꯅꯕ ꯊꯕꯛꯇꯣ ꯁꯤꯜꯂꯅꯨ 이보할나 하이 nganbeibo nam iyam suithokkanuko khulgi leisabida karan tardi miyam huptana totkisani ekoi haira upariti nangoina khaw manungda yomagani pukhitamni nganbana tada sima ai nekta si hairaga migi leisabisida karan hekta tardo simangai wani ai gaudeko masigi pari heba limtopusina marolama chatminaba nungairoi chathoi swaida ngakta phamge karino me hekta injurisibu turingan ai longdoremi parido nganbana inthokpada khongpham sahaudaduna thabak sufamgi ngamtak tauba mathakudagi tharo maru ontare somda sanarega liligadu mangonda sak anamlaga kawbalakpani parina ontharakpaduda sanaregi makhongda lausilakpadagi sanare chu tusilaklami nganbana taibohal parisi nigi leisabisida makhong lausilaga puna tusiminakre kamai tawni leisabisida usingkre taibohal amta sendaroi itaw pari oina khawda yomlaga puba soitre ayamta hagatpirukhige lilina sanare is krira asigi pakhangsina ayi thada tusinbasiba handohe khra turodi yare ida sokra as samgado libak ngakta ngaikre parina isan soikibani mathakta gi ontharakpuda isu wakhal tautre sokra nangbo sanarena ibong khongsida lausilaklaga tubanina sokteda kusidi chujinkibagi kitang nare nganbana hari loridana itaw nangbu wakhal taribo wakhal gadi mangdeko leisabidi tusiluidubu nangbu sinaroidrami barina aisu wakhal tautre moishu tanchan hek laksindana isansida tusilisini natradi aching makhagi uraksida ngasaina thelaga leiramani nganbana adudi isan sanarai ni nangsa kan biba tarine isan nang la amdraba agi taw parise rokta tasalaga kai siramani ani sumana haiba isan bu thagachari na itaw na hairi kainu na ngang du mina sangno wado ngangano lilina ipungan pa nangse wayami ko hoi phare ita sanarai na ipung parise kan bibane haina khandoklasi ado ibung barina ita tusinbagi ita sanaraise nangi nupi oina pukhiba taba as ita nangsidi ibong chaksingdo mangolda thambirapane chathokpiru ekhoi amuk chatpige lili law as krino nayadu muka thokpadi wanganglanu hairaga sanaraina lili du singlaga pukhirami lili du tungun thoklamlaga sanarai bu pukhu haina ingit tawrami ibohalna Hey, noibu leisabi ani se sarong sakrisi phasana haiba yadabro soidredo khaw yomsilaga pukhiba ha bari natrane ai volsidi mama namisina engonda sanarise puraga yumdan khon hairambani adudagi amasina chinglaga pukhibani sawbadi kaisu mandeda mandeko itawnganba khangde engonda mongjile ado isan sanarainadi itawnangse nusiba maliko aduge orambasu yai lilina hairamido
Kana khangni matang jari kanda hairpu reso. Yare, chingang saksa nam torusi. Chakla bani. Tai buhal saksa na ba tai su kong lero. Ai tido amagi. Ngan bana. Hey, ngai khone chak to ibai ni puna thimi ne se. Rapper ko sakhi ne. Tana yek. Tai buhal atai ga puna lakmi ne ro he. Asiya raga ngan madu sen khirami. Pari do makut hamdok laga chak to magi khaidok lami. Ngan basu makut hamdok laga chak khaidok libdi yausili. Ngan bana. Us insang siri sansawo oksawo dok yang kreda. Nandak matang se. Sa to ne sambandana sam hala ko soitri. Mahau dum tangke. Wow si dia. Parina. Idre oiba. Al sing saji tena sab hori to. Chal tai bu kau so. Oi kayo si dia. Oi kau rugi. Sai de ekta lau tharage. O tai bu hal. Lau sak thang do le chanam torsi. Koi sao re ko. Ibu haloi su lak tu na makut masa hamdok laga chak tu puna saminai. Ngahak lerega sak tokli ibu hal amadi atai hal sing tu na pothari aduga somda pariga ngan bagana makoina sabagi kolik sing du pengli. Ngan bana. Ito, upari. Kano nang mangido mo? Kayo wakal kalino. Sanari ki wakal kalino. Nang namarol ma sanari do. Nang yang pam laga na kukuwira ka na highway do. Ay ngonda mo lang nasa lagtraso. Koy do koyo na nakyato shet ka damni. Kaya ba? Kayo no, aroy ba da murum so lang ang krido mo nang na. Loy kang mazani ko. Kasay na sama tong kray na sabagi sauni do. Ay sukangi. Karino, ising ka sa sila ito na. Irang tori bahay daro nang gisa. Loy so liyeme. Ay, tumina sulay bahay tabo nang nina. Ising sa simatab. Kayo no, natana pa ka nang ngang do mo nang na. Atway sum taro di, lipi ko yung da pangaroy. Yasu siya biroy. Ira, nang so, ato dahay mandro. Mahibu, lipi pangoy kayo na. Si, kon ka si pingaro. Yawrim to, usitab. Ay, sakot nila sa kibig ito eh. Kon ping mo talay di haning din eh. Hore namidang ni kaknib. Saktab tayo sa laga, naksanagi. Masaksigaw, sagulo krabi man kay. Chori siyumi. Pari dumatanta isaw lang laga konsing du pegi. Ngan masu sausinaraga makogi tumpam da sanglaga tumlaga laikri. Pari so kon peng baloy raga manggol da pammi. Ibuhal na. Ibungo pari. Nasidi nungtulse tabok leba siniko. Nataw ngan baga na koy niso nga koy tuso. Ay koy so kulak pagi managda zalaga. Tabaki kusu kulay krawali basi. Asigi wari sarugi. Hoy tai bol. Ado aidi satbu saning deda. Ngan masu hausi tum krisina horen karong kanda hagula kadoy no khangdi. Imung dagi ngan na lawrai. Oi tum de ko. Yani satpai ne bo hardi adum hagula ke. Nang de loisinaga siam sar layo. Mundare tawrise. Akto ui thoki ke. Horen koi bisana ba. Koi satpai ne hardi thokna phagrab. Tai bol isu ngakti puge. Ta doi phamoko ko. Pari sungan bagi manakta sanglagtuna nakan hipthakri. Somda sanare hoigi yumdani ayuki saktok bagi thabak singdu sanare na loina loisili. Mama tonduna mangolda masapit pudu pamsinaraga leiri. Mama, nangsu angang na tungkrabati imungi thabakse kra mateng pangwa yai ko. Adom phamtar leipa. Phamja charaga dum leipa lina nasado tundun malai. Kra leiradi pukharakani ko. As Grino, aibu yam noirakpagi mongta. Angang yetpagi tabak topong khangda haibase khangiba natro. Tum isaw langpadi krigiro. Sanarena. Apa, nangsu imana dum nganglaka lei. Imase angang masa siga ngakta leithoko phawba yate haibase khangibani. Aina ngami khaidi ai dam tawge. Imada isaw langkado. Masak siga yam nungsipiba saraga amung ngange to. Mana sumaina dum ngangpada. Makoy apana aingonda isaw dam lang pa ba? Mama, natanda ngang laga layran ko. Mi tana ba ngang wahay troy na. Kanang manong da sum ngang lati kuy na punsi dahay ba ni ko. Chalo, imong da angang to tumhalo. Sumang tunong sayay po na sa akang basi pagdog sila. As, ngamsaroy da. Angang si tumbada iso ngayag da yaro ke. Isa na pilay isidi. Manang nga kay loy na tawag sa ni Krino. Asi haraga mama tondo pet leithoklega imungda sangkre. Sanare su kaisu hairudi mapasu wamakha tada sumangda phamlaga sasingdu phogdokli. Asumna
ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯆꯪꯈꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯉꯥꯟꯕꯒ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏ ꯉꯥꯟꯕꯅ ꯊꯨꯅ ꯆꯠꯁꯦꯃꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯗꯤ ꯌꯥꯝ ꯀꯨꯏꯅ ꯀꯣꯏꯕ ꯐꯪꯉꯣꯏ ꯈꯔ ꯉꯟꯅꯁꯨ ꯍꯧꯗꯣꯔꯛꯄ ꯌꯥꯕꯅꯦ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯂꯦꯝꯖꯟꯅꯕ ꯃꯤꯁꯦ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨꯀꯣ ꯈꯠꯅꯕ ꯌꯥꯎꯔꯛꯀꯅꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯆꯤꯡꯇꯛꯁꯤ ꯏꯟꯊꯔꯝꯆꯅꯤ ꯁꯨꯞꯄꯒ ꯇꯥꯒꯦꯔꯣ ꯍꯣꯏꯃ ꯍꯣꯏꯃ ꯅꯍꯥꯟꯈꯩ ꯑꯩꯗꯤ ꯌꯥꯝ ꯐꯪꯉꯣꯏꯅꯤꯡꯉꯤ ꯅꯪꯁꯦ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯃꯤ ꯐꯠꯇ ꯑꯣꯏꯔꯝꯃꯤꯅꯦ ꯑꯗꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯗꯤ ꯇꯧꯅꯨꯍꯦ ꯆꯠꯃꯤꯟꯅꯕ ꯃꯤꯗꯕꯨ ꯆꯤꯡꯇꯛꯇꯒꯤ ꯏꯟꯊꯈꯤ ꯑꯩꯗ ꯇꯨꯃꯤꯟꯅ ꯆꯠꯆꯔꯒꯦ ꯁꯣꯝꯗ ꯁꯅꯥꯔꯩꯒ ꯂꯤꯂꯤꯒꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯄꯥꯔꯤꯒ ꯉꯥꯟꯕꯒꯅ ꯂꯥꯛꯄꯗꯨ ꯂꯥꯞꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤ ꯁꯅꯥꯔꯩꯅ ꯑꯁ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯉꯁꯥꯏ ꯇꯨꯁꯤꯟꯈꯤꯕ ꯏꯕꯨꯡ ꯄꯥꯔꯤꯁꯤꯁꯨ ꯂꯥꯛꯏ ꯏꯇꯥ ꯀꯔꯝ ꯇꯧꯒꯗ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯕꯅꯤ ꯏꯕꯨꯡ ꯑꯃꯁꯤꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯏꯇꯥ ꯅꯪ ꯂꯩꯌꯨꯀꯣ ꯑꯦ ꯑꯩꯗꯤ ꯀ꯭ꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯕ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯁꯤꯒꯤ ꯄꯥꯔꯤꯁꯤꯒ ꯀꯣꯏꯅꯔꯣ ꯑꯩ ꯁꯤꯟꯕꯤꯒꯦꯕ ꯃꯥꯁꯨ ꯏꯇꯥꯗ ꯂꯣꯟꯅ ꯂꯣꯟꯅ ꯑꯗꯨꯝ ꯌꯦꯡꯕꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯦꯡꯒꯦꯔꯥ ꯑꯩꯗꯤ ꯀ꯭ꯔꯤꯁꯨ ꯈꯪꯗꯦ ꯈꯪꯗ꯭ꯔꯒꯅꯦ ꯇꯣ ꯌꯦꯡꯕꯗꯤ ꯌꯦꯡꯕꯅꯦ ꯑꯗꯨꯝ ꯑꯩ ꯎꯍꯧꯋꯦꯕ ꯑꯦ ꯅꯛꯁꯤꯜꯂꯦ ꯑꯩ ꯀꯧꯒꯦꯀꯣ ꯏꯕꯨꯡ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦꯔꯣ ꯉꯥꯟꯕꯅ ꯅꯣꯏ ꯈꯨꯜꯁꯦ ꯀꯣꯏꯊꯣꯛꯎꯁꯦꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯦ ꯑꯗꯣ ꯅꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯑꯒꯦ ꯍꯥꯏꯔꯣ ꯁꯣꯛꯑꯒꯦ ꯑꯗꯣ ꯑꯁꯣꯝꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝꯗꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯣ ꯅꯨꯡꯁꯤꯠꯁꯨ ꯏꯪ ꯏꯪ ꯂꯥꯎꯕ ꯁꯤꯠꯄꯅꯦ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯎꯕ ꯐꯪꯕꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯁꯦ ꯇꯟꯕ꯭ꯔꯣ ꯏꯕꯨꯡ ꯑꯅꯤꯕꯨ ꯉꯥꯟꯕꯅ ꯇꯟꯗꯦ ꯆꯠꯁꯤ ꯌꯥꯏ ꯂꯥꯛꯑꯣ ꯉꯥꯟꯕꯒ ꯂꯤꯂꯤꯒꯗꯨ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤ ꯄꯥꯔꯤꯗꯤ ꯉꯁꯥꯏꯈꯩ ꯁꯅꯥꯔꯩꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯝ ꯌꯦꯡꯉꯤ ꯁꯅꯥꯔꯩꯗꯤ ꯑꯅꯤꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯣꯛꯂꯤ ꯄꯥꯔꯤꯅ ꯍꯨꯔꯥꯟꯅ ꯌꯦꯡꯂꯤꯕꯗꯨ ꯂꯤꯂꯤꯁꯨ ꯎꯔꯤ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯄꯥꯔꯤ ꯏꯇꯥ ꯁꯅꯥꯔꯩꯁꯤ ꯄꯥꯝꯂꯗꯤ ꯄꯥꯝꯃꯦꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀ꯭ꯔꯤ ꯇꯧꯒꯦꯗꯨꯕꯣ ꯁꯨꯝ ꯍꯨꯔꯥꯟ ꯌꯦꯡꯕꯗꯤ ꯃꯤꯠ ꯄꯩꯒꯅꯤꯌꯦꯀꯣ ꯌꯦꯡꯗꯦꯗ ꯃꯤꯠꯇ ꯀꯩꯅꯣꯝꯃ ꯆꯪꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯌꯦꯡꯂꯒ ꯂꯧꯊꯣꯛꯀꯦꯗꯧꯕꯅꯤ ꯑꯁ ꯀꯩꯅꯣ ꯉꯥꯡꯁꯤꯕꯣ ꯉꯥꯟꯕꯅ ꯏꯇꯥꯎ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯦꯝꯖꯟꯅꯕꯤꯗꯣ ꯇꯧꯔꯨꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯆꯟ ꯁꯅꯥꯔꯩ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯠꯇ꯭ꯔ ꯂꯤꯂꯤ ꯃꯥꯅꯤ ꯑꯩꯁꯨ ꯈꯪꯕꯤꯕꯅꯤ ꯏꯕꯨꯡ ꯉꯥꯟꯕ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅ ꯆꯠꯄꯤꯁꯦ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯍꯧꯁꯅꯤ ꯂꯥꯛꯑꯣ ꯑꯁ ꯂꯥꯛꯈ꯭ꯔꯣꯍꯦ ꯀꯩꯅꯣ ꯇꯨꯆꯤꯡꯉꯤ ꯋꯥꯠꯅꯤ ꯂꯩꯁꯥꯕꯤꯅꯕꯨ ꯄꯥꯈꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔ ꯆꯤꯡꯅꯕ꯭ꯔꯣ ꯍꯩ ꯊꯥꯗꯣꯛꯅꯤ ꯇꯨꯏꯗꯦꯃꯤ ꯅꯪꯕꯨ ꯁꯅꯥꯔꯩꯅ ꯏꯇꯥ ꯀ꯭ꯔꯤꯅꯣ ꯅꯪꯅ ꯁꯨꯝ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯑꯣ ꯈꯪꯖꯔꯦ ꯌꯥꯅꯤꯡꯂꯒ ꯌꯥꯅꯤꯡꯗꯕ ꯁꯥꯔꯤꯗꯣ ꯄꯥꯝꯅ ꯄꯥꯝꯗꯕ ꯁꯥꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦ ꯏꯇꯥ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ ꯃꯁꯤꯒꯤ ꯖꯒꯂꯥꯏꯁꯦ ꯑꯩ ꯆꯤꯡꯂꯒ ꯄꯨꯔꯝꯂꯒꯦ ꯁꯅꯥꯔꯩꯅ ꯑꯁ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯄꯥꯔꯤꯅ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯏꯕꯥꯅꯤꯁꯨ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯃꯣꯏꯁꯦ ꯇꯟꯕ꯭ꯔꯣ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯇꯟꯗꯦ ꯁꯨꯝ ꯏꯀꯥꯏꯕꯒꯤ ꯇꯧꯕꯅꯦ ꯏꯀꯥꯏꯔꯤꯗꯣ ꯑꯩ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯌꯥ ꯑꯁꯦꯡꯕ ꯍꯥꯏꯈ꯭ꯔꯦ ꯇꯝꯒꯤ ꯄꯥꯈꯪ ꯇꯥ ꯇꯧꯕ ꯍꯩꯄ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯍꯜꯂꯤꯁꯦ ꯀ꯭ꯔꯤꯒꯤꯔꯥ ꯄꯥꯔꯤꯗꯨ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯅꯣꯛꯂꯛꯏ ꯁꯅꯥꯔꯩꯁꯨ ꯏꯀꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯔꯩꯗꯨ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯒ ꯁꯅꯥꯔꯩꯒꯗꯨ ꯈꯨꯜꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯎꯅꯐꯝꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯥꯔꯤꯅ ꯅꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯩ ꯑꯩꯗꯤ ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯎꯅꯔꯒ ꯋꯥꯔꯤꯒ ꯁꯥꯕꯁꯦ ꯆꯩꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯗꯨꯀꯣ ꯀ꯭ꯔꯤꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯩꯒꯤ ꯃꯕꯨꯛꯇ ꯀ꯭ꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ ꯍꯌꯦꯡ ꯑꯩꯅ ꯅꯈꯣꯏꯗ ꯃꯧ ꯑꯣꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅ ꯊꯤꯅ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯤ ꯋꯥ ꯉꯥꯡꯗꯅ ꯁꯨꯛꯇꯣꯛꯑꯒ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯩꯅꯕꯨ ꯌꯥꯔꯗꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯌꯥꯒꯅꯤ ꯄꯥꯕꯒꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯃꯈꯣꯏꯒꯤ ꯁꯦꯕꯥꯗꯣ ꯅꯪꯅ ꯐꯖꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯥꯡꯅꯁꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯅꯥꯄꯤꯐꯥꯎ ꯇꯥꯍꯜꯂꯣꯏ ꯏꯁꯥ ꯁꯨꯝꯕꯗꯤ ꯌꯥꯝ ꯍꯩꯌꯦꯅꯦꯀꯣ ꯍꯧꯖꯤꯛꯅ ꯌꯥꯒꯅꯤꯅ ꯂꯣꯏꯅ ꯍꯥꯏꯔꯒ
ꯍꯌꯦꯡꯋꯥꯏꯅ ꯑꯩꯕꯨ ꯉꯥꯡꯕꯗ ꯌꯥꯎꯗꯣꯏꯗꯣ ꯈꯪꯖꯔꯦ. ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ? ꯍꯣꯏ, ꯊꯥꯖꯔꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ. ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯣ? ꯁꯥꯎꯔꯤꯔꯣ? ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯁꯤ ꯁꯥꯎꯔ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯥꯖꯩꯌꯦꯕ. ꯁꯥꯎꯔꯅꯨ ꯍꯥꯏꯕꯅꯤ. ꯑꯩꯅ ꯁꯥꯎꯁꯤꯟꯅꯕꯅꯤꯗ. ꯑꯗꯣ ꯍꯜꯂꯁꯤ. ꯊꯤꯡꯖꯤꯜꯂꯗꯤ ꯅꯪꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯆꯩꯕꯤꯅꯤ. ꯂꯥꯎ ꯆꯠꯂꯁꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ. ꯁꯅꯥꯔꯩꯒꯤ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯄꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ. ꯃꯄꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ. ꯁꯅꯥꯔꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯊꯟꯇ ꯏꯁꯧꯒ ꯄꯪꯂꯥꯡꯗ ꯂꯥꯡꯂꯝꯃꯤ. ꯅꯣꯡꯃꯗꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯃꯥꯇꯣꯟꯅ ꯏꯁꯧ ꯂꯥꯡꯂꯒ ꯍꯥꯏꯔꯛꯏ. ꯃꯤꯅ ꯍꯥꯏꯅꯕꯁꯤ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ. ꯇꯝꯒꯤ ꯄꯥꯈꯪꯗꯨꯒ ꯃꯔꯤ ꯂꯩꯅꯔꯒ ꯀ꯭ꯔꯤ ꯈꯟꯅꯗꯧꯔꯤꯒꯦ? ꯂꯧꯁꯨ ꯂꯧꯕꯤꯔꯣꯏꯗꯕꯗ ꯃꯈꯣꯏꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ. ꯅꯪꯕꯨ ꯀꯩꯁꯨ ꯂꯧꯕꯤꯔꯣꯏ ꯈꯪꯗꯦꯗꯅ. ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯅꯦ ꯁꯦꯝꯕꯤꯒꯦ. ꯏꯃꯥ, ꯏꯕꯨꯡ ꯄꯥꯔꯤꯗꯤ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯃꯥꯅ ꯌꯨꯝ ꯇꯥꯟꯕꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯒꯅꯤ ꯍꯥꯏꯌꯦ ꯏꯃꯥ. ꯍꯦ, ꯏꯀꯥꯏ ꯈꯪꯗꯕꯤ! ꯅꯪꯅ ꯏꯔꯥꯡ ꯍꯧꯖꯤꯟꯗꯨꯅ ꯃꯤꯒꯤ ꯄꯥꯈꯪꯗꯣ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯇꯝꯄꯥꯛ ꯂꯝꯒꯤ ꯆꯠꯅꯕꯤꯕꯨ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯗꯥꯏ. ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯐꯥꯍꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ. ꯍꯌꯦꯡ ꯑꯩꯒꯤ ꯋꯥꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯖꯔꯛꯁꯅꯤꯀꯣ. ꯃꯁꯛꯁꯤꯒ! ꯃꯃꯥꯇꯣꯟꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ. ꯁꯅꯥꯔꯩꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯇꯥꯅ ꯇꯨꯃꯤꯟꯅ ꯀꯞꯆꯩ. ꯁꯅꯥꯔꯩꯒꯤ ꯃꯄꯥꯗꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯤ, ꯀꯞꯀꯅꯨꯁꯦ. ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯗꯤ ꯏꯄꯥꯒꯤꯗꯤ ꯑꯗꯨꯝ ꯌꯥꯄꯤꯕꯅꯤꯀꯣ. ꯇꯝꯒꯤ ꯄꯥꯈꯪ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ ꯃꯥꯅ ꯌꯨꯝ ꯊꯟꯕꯗ ꯅꯪꯕꯨ ꯄꯨꯈꯤꯕ ꯃꯇꯝꯗ ꯏꯄꯥꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯃꯥꯒꯤ ꯋꯥꯗꯗꯤ ꯅꯪ ꯇꯥꯍꯟꯒꯅꯨꯀꯣ. ꯏꯄꯥ ꯊꯣꯛꯏ, ꯏꯄꯥ ꯊꯣꯛꯏ. ꯁꯅꯥꯔꯩꯗꯨ ꯈꯤꯇꯪ ꯍꯔꯥꯎꯖꯩ ꯃꯄꯥꯅ ꯌꯥꯕꯤꯕꯁꯤ ꯎꯕꯗ. ꯀꯞꯂꯝꯕꯗꯨ ꯐꯠꯇꯣꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤꯍꯣꯏꯒꯤ ꯊꯕꯛꯇꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯁꯅꯥꯔꯩꯒ ꯂꯤꯂꯤꯒꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ. ꯁꯅꯥꯔꯩꯅ ꯆꯥꯛꯁꯤꯡꯗꯨ ꯈꯥꯏꯗꯣꯛꯂꯤ. ꯏꯕꯣꯍꯜꯅ, ꯏꯕꯦꯝꯃ ꯁꯅꯥꯔꯩ, ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯌꯥꯎꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯥꯔꯤꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯗꯧꯕ ꯑꯣꯏꯕ꯭ꯔꯣ? ꯄꯥꯔꯤꯅ, ꯇꯥꯏꯕꯣꯍꯜ, ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦꯅ ꯈꯟꯕꯅꯦ. ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯆꯠꯄꯁꯨ ꯌꯥꯔꯦ. ꯑꯗꯨꯅ ꯁꯅꯥꯔꯩ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯁꯨ ꯈꯨꯔꯨꯝꯂꯝꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ. ꯉꯥꯟꯕꯅ, ꯑꯣ, ꯃꯤꯗꯤ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯈꯤꯗꯧꯔꯕ? ꯁꯤꯗꯒꯤ ꯁꯟꯁꯥꯁꯨ ꯆꯥꯕ ꯐꯪꯉꯔꯣꯏꯗꯣ. ꯏꯆꯟꯁꯤꯡꯅ ꯄꯨꯕꯤꯔꯛꯂꯒ ꯁꯟꯁꯥꯋꯣ ꯑꯣꯛꯑꯣ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯣ ꯐꯪꯂꯔꯣꯏꯗꯕ. ꯁꯥ ꯆꯥꯃꯟꯗꯅ ꯁꯥ ꯑꯣꯜꯂꯒ ꯆꯠꯇꯧꯔꯀꯥꯟꯁꯤꯗ ꯌꯨꯝ ꯌꯧꯔꯒ ꯃꯤ ꯑꯃ ꯑꯣꯜꯂꯨꯗꯣꯏꯕ. ꯑꯣ, ꯊꯃꯣꯏꯁꯤ ꯆꯥꯛꯑꯦꯗꯀꯣ ꯑꯩ. ꯂꯤꯂꯤꯅ, ꯏꯄꯨꯡ ꯉꯥꯟꯕ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯁꯥ ꯑꯌꯥꯏꯕ ꯍꯥꯞꯄꯤꯒꯦ. ꯍꯌꯦꯡ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯆꯥꯎ. ꯐꯥꯒꯤ ꯇꯧꯕꯅꯤ. ꯑꯗꯣ ꯅꯪꯅ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯅꯨꯄꯤ ꯄꯨꯗ꯭ꯔꯁꯨ ꯆꯥꯅꯕ ꯄꯨꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ. ꯁꯅꯥꯔꯩꯅ, ꯆꯥꯛ ꯈꯥꯏꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ. ꯆꯥꯊꯣꯛꯂꯣ. ꯑꯄꯥ ꯏꯕꯣꯍꯜ, ꯆꯥꯊꯣꯛꯂꯣꯁꯦ. ꯏꯪꯈ꯭ꯔꯅꯤ. ꯍꯧꯖꯤꯛꯇꯤ ꯁꯥꯔꯤꯀꯥꯟꯗ ꯆꯥꯊꯣꯛ. ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯅꯕꯅꯤꯅ ꯊꯨꯅ ꯆꯥꯄꯤꯌꯨ. ꯑꯍꯤꯡꯕ ꯆꯥꯔꯗꯤ ꯃꯁꯥ ꯅꯥꯀꯅꯤ. ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧꯁꯦ. ꯏꯃꯧ ꯍꯥꯏꯅ ꯀꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦꯗ ꯀꯣ. ꯑꯣꯏꯗꯧ ꯂꯩꯔꯤꯁꯤꯕꯣ. ꯂꯥꯎ ꯂꯥꯎ, ꯆꯥꯕ ꯍꯧꯔꯁꯤ. ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯄꯥꯔꯤꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯃꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯒ ꯏꯕꯣꯍꯜꯅ ꯑꯍꯜꯁꯤꯡꯗꯨꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯑꯍꯜ ꯑꯅꯤꯗꯨ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯏ. ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯗꯨꯅ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯅꯤꯖꯔꯛꯏ. ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯥꯔꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯃꯥꯡꯒꯣꯜ ꯀꯌꯥ ꯄꯤꯔꯤ. ꯂꯤꯂꯤꯅ, ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ. ꯏꯕꯨꯡ ꯄꯥꯔꯤꯍꯣꯏꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯅꯅꯤꯡꯇꯝꯅ ꯆꯥꯠꯂꯨꯔꯣꯀꯣ ꯏꯇꯥ. ꯁꯅꯥꯔꯩꯅ, ꯏꯇꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯏꯇꯥ ꯅꯪꯗꯤ ꯆꯤꯡꯗꯣꯜꯁꯤꯗ ꯂꯤꯂꯤꯒꯨꯝꯅ ꯃꯃꯜ ꯋꯥꯡꯅ ꯁꯥꯠꯄ ꯑꯣꯏꯌꯨꯀꯣ. ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯇꯥꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ. ꯅꯪꯁꯨ
ꯑꯩꯕꯨ ꯀꯥꯎꯈꯤꯅꯨꯀꯣ ꯏꯇꯥ ꯃꯇꯥ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯇꯨꯡ ꯄꯥꯔꯤꯈꯣꯏꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯍꯣꯏꯒꯤ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯃꯍꯩ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯉꯥꯟꯕꯅ ꯃꯈꯣꯏ ꯎ ꯃꯁꯥꯎ ꯇꯧꯗꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯂꯤꯔꯤ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯔꯤꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯉꯁꯥꯏꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯈꯪꯂꯕꯅꯤ ꯂꯥꯡꯐꯩ ꯍꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯁꯨ ꯄꯥꯔꯤꯍꯣꯏꯗ ꯄꯨꯂꯞ ꯆꯪꯂꯛꯏ ꯃꯩ ꯑꯣꯛꯂꯕ ꯇꯨꯡ ꯃꯉꯣꯟꯗ ꯐꯝꯃꯤ ꯏꯕꯣꯍꯜꯅ ꯇꯥꯗ ꯏꯕꯨꯡꯉꯣ ꯄꯥꯔꯤꯒ ꯏꯃꯧ ꯁꯅꯔꯩꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯆꯤꯡꯒꯤ ꯏꯃꯧꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯏꯃꯧꯕꯨ ꯂꯨꯅ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯈꯪꯗ꯭ꯔꯕꯁꯨ ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯏꯃꯧꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯄꯥꯕꯗꯁꯨ ꯈꯣꯏꯔꯝꯂꯨ ꯂꯥꯛꯑꯣ ꯅꯀꯣꯛꯇꯣ ꯐꯤꯁꯤꯅ ꯈꯨꯝꯃꯨꯁꯦ ꯍꯣ ꯁꯨꯃꯥꯏꯅ ꯁꯅꯥꯔꯩꯅ ꯑꯕꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯄꯥꯔꯤꯅ ꯏꯃꯥꯁꯨ ꯈꯨꯔꯨꯝꯃꯣ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯈꯪꯗꯕ ꯀꯌꯥꯕꯨ ꯏꯃꯥꯅ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯇꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯁꯅꯥꯔꯩꯒꯤ ꯏꯆꯝ ꯆꯝꯖꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯁꯨꯝꯅ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯇꯝꯄꯥꯛꯀꯤ ꯆꯠꯅꯕꯤꯕꯨ ꯄꯥꯝꯖꯕ ꯆꯤꯡꯒꯤ ꯁꯅꯥꯔꯩꯗꯣ ꯉꯁꯤꯗꯤ ꯇꯝꯄꯥꯛꯂꯝꯒꯤ ꯃꯁꯥꯏꯀꯣꯜꯗ ꯃꯅꯤꯡꯇꯝꯅ ꯁꯥꯠꯂꯔꯤ ꯁꯅꯥꯔꯩ ꯃꯅꯦꯝꯅ ꯇꯥꯛꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯧꯁꯤꯜꯂꯤ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤ ꯑꯃꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯑꯗꯨ ꯄꯥꯟꯈꯤꯔꯝꯃꯤ